Manipur gi irang asigi solution purakpada chawba thaudang lawgadaba popular government ama state asida thubada laklagani haina wangkhai asigi MLA thangjam Arunkumar na phongdorakli wafam asing asi nongmaibung ayang palirota laiba nongmaibung Women's Development Association Maira Paibi Unit 1 gi Maira sang sangabagi thauramga mari lainana MLA Arunkumar na phongdorakhibani Thauram aduda MLA Arunkumar na makha taraduna Manipur gi hauzik oiriba fibam asida popular government ama laibagi tangai fadaba laire Popular government laitaba sina miyam ki chawkhat thaurang paikhatpada ahoba kaya thengnare maram asina thubada popular government ama semnaba MLA singnasu hodnari haina phongdorakhi loina na maira sang sangaba aduda lamdam asigi maira paibi ima ibel singna kunai asi achumba maikaida lamjing naba hodnabada lauriba thaudang kaya busu MLA asina thagatpa phongdokhi koi athuba matamda anobu sarkar ama semnaba kanna honari haina thajajabada hauji अथुब यामद्रबद था अमनि सिगे मनुंग नो सरकार अमदि सोयदना लागनि दुगु मनो सरकार दो लागदि लैरु मणिपुर की सुसी अदुगा सही अवादा पा डेवलपमेंट की लंबी खंगे अते ते लंबी दा लैरिबा वात से मैं खंगमगद्रा कि थाजब सुयंगन लेजै मैं पुनो होन मिसे मतम खरा मैं वाना खामिनरगसु होगिब चही अनि से को याम हेना एक्टिविटीज तोबु ngमद्रगसु लेमबुरिबा चही कया सिदा अकोइना मणिपुर से हानगी फियमदा हंजिला कांदा अवाद मैम से मेखनबसु साइड से जगह है पाहम खरसु तमजरी